Chahi taragi manungda amukta Thengnariba mawongda leibak miyamna ising ichao ahumlak mayoknabana maram oiraga Ngamee Singna Thengnariba Awaba sing asi Khangbiduna Manipur Leingakna primary borrower oiraga Ngamee Singna louruba loan Leingakna Kokpiyu haina Joint Action Committee for Fishery Cooperative Society of 4 District of Manipur gi convener Konjengbam Nabachandra na Leingakta appeal taurakli ngasi Manipur Press Club ki Thangjing Hall da pangthokhiba pawgi mifam amada Nabachandra na makha taraduna Imphal East, Imphal West, Bishnupur gi Ngamee chamaga humdoida Cooperative Society na loan gi ayaba piduna Manipur government na primary borrower oiduna NCTC Delhi na registered cooperative ki makhada Kumjali Singani Kulhumdoi gi September thada senthang kaitharakpani adubu loan asi hek phangbaga Ngamee Singna invest tawduna nungaiba asa amada hotnarakpani adubu Laibak thibadi haukiba chahi tara asida amukta Thengnariba mawong amada chahi asigi ichao asina Ngamee Singda amangata kaya mayoknahali Ngamee Singna thadakhiba margin money dagi chada marfudagina marfudara fawba mangkhre handak thagi nongju asisu lepagi mami udri masina maram oiraga loan singbagi pangal leitre upai leitraba thawai thabagi fibam da laklaba Ngamee Singgi yengduna Leingakna lol asi kokpiduna amuk hana hinjanaba upai thibiyu haina mari lainaba singi pukning chingsinki akoida asato jaba loan jima invest tawraganda akoigi Manipur da ngagi ngathoksi watli basi puthok jaduna akoigi senmit loan da farani amasung akoi cooperative society se yamna register cooperative ki makha da hingani chakholani na khanjaba mangla do akoi manglan mangphawna dre anirak akoigi investment tawraba newborn construction renovation amasung hatchery tawraba se akoi input management cost se akoi isagi hana gi society gi leiba amount bo yauna thada jaraba se akoi 80-90% akoi crop damage tawre Manipur state government da koina no luksaba se akoi gi loan se masi makhata na margin money se loina mangba anirak ahumlak isao na manghan bigrabni na akoi mathangi hokdok janabagi paisa je akoi gi khutta leitre aduna maram oidana akoi state government da koina request tawjaba se loan se Kokpiyu aduga makhata ba akoi gi alternative means ama sinbirabadi akoi Manipur da leiriba nga gi society primary cooperative society singse hingba ngangbani